Samagra Siksa Manipur gi sponsor makada Zonal Education Office DPO Samagra Siksa Thaubalna Thodam Leisang Them High School ga khutsamna duna ngasi Thodam Leisang Them da leiriba school asigi campus Manung Amasung Mapan da u Pambi kaya Thakhre u thabagi thoramadu school asigi staff sing mahairoi sing amadi JEO Zone 3 Thobal gi DI N Razen yauna staff kaya susaruk yaki Thoramaduga mari leinana school asigi headmistress Thokjom Kapitana Fongdorakpada aikhoi gi mahausana leizeriba akoibagi fibam environment asibu henna fagadhannabagidamak leingakna paikhatlagliba thorang Eco Clubs for Mission Life pu school asigi maikaidagisu saruk yaba oina u thabagi thoram asi pangthokpani Masibu mai pakhannabagidamak mahairoi singnasu ngasi thariba u pambi sing asibu hinghannaba ngakpi senbibagi thabaksu pangthoksi haina mahairoi singda appeal tawki Tam Leisang Them High School yoina Zone 3 Thawan gi makhada khoi ngasi ek ber marke nam haiba madugi makhada khoi society sida khoi school yoina contribution kitang tawningbadagi ngasi uta thabagi program se pangthok jabani khoina hojiti u thabaje thabasi katana si yaraktre akoi hingan ba masu dara ka oide dana angang sing sida khoina haining baje u thaba katana tawa khoi thari bu uje masi hingan na bu hona si